Ngachi nungdar phongkiba kangla paudagi maruiba pau khara khangachiraga miyamnu khulo tamjige leba kangadaba mirep khalaga bot pibiyu ki mega chandra miyamna apamba leba kangadaba mirep khalaga bot pibiyu miyamna wakhal taminaba natrabadi manipur loiragani haina MPCC ki president ki mega chandra na haikre ngasi polling station taraga mathoida pangtholiba report election asiga mai lejana media da thadorapa video footage amada manipur pradesh congress committee ki president ke mega chandrana ngasi kendra mangagi polling station taraga mathoida report tawraga bot hadanariba asida isa isa na apamba leba asibu kanba ngamgani khanba merep khalaga bot khanbiyu tha asigi taraga mapanda pangthokiba ahamba tangka ki taraga nipan suba lok sabha mikhal adudi leba asida yamna sachiba train ama oina chathakre bot hada famda khulai pairaga rakpa agent fuba ki hanba yumda changlaga ki hanba angang ahal nupi khajana fuba numai kapsinduna soankiba thawong kaya adubu India khakta natana malenge mafam amatada tholam khiroi model code of conduct ki wan thok leiribra hangladuna India block na inner the polling station nipugo tare aduga outer the polling station taraga manga na phusa futawraga pothada hangrre haina ECI CEO Manipur returning officer singda report tawbinaba wakatkibani ngasi report tawriba sina polling station taraga matoi EVM machine thugaikiba polling station khaktani makata na fusa futawkiba polling station sing report tawnaba wakatkigani miyamgi right mangahanba democracy ki wahanthok lehendaba yaroi haiki Khongjom Day 2024 ki yaifa paujal pinarakli hayeng pangthokkodoriba khongjom la numina lakpada Manipur ki Governor Anusya Uike CM Biren amadi Mahut Minister Khemchana Manipur ki miyamda yaifa paujal pirakli Englishing amaga chani pa maudraga mathogi April 19 da malemda mapangal kale hainariba Beatrice ka maithiragani khangna lanthena kiba Pauna Brajabasi amadi athoba mama leibak ningba singna mama leibak ki damak thawai ka kiba asik ngasi gi miro na ningsingji haina Governor amadi CM ki Manipur miyamda piba yaifa paujal da phongdorakli loinina numit asida lakpada kanglu ki khenaba thamdana apunba tangdu leitaba leba ama ohelasi hainase phongdorakli amaramda Minister Khemchanggi yaifa paujelda numit asibu Manipur gi puari da chai khudingi hena masak thopa numit oresano haina phongdorakli mama oibi singda bot ke damak khut thaba haibasi mama oibi singna pellamgadara development committee lamangdong kaithal development committee ke secretary chi ice mebak tombina haikre mama oibi singda bot ke damak khut thaba haibasi mama oibi singna pellamgadara haibadu munna khallu wafam asi lamangdong kaithal development committee na sinduna Bisnupur kaithal da pangthokpa wakami famda mahakna haikibani mahakna makha taraduna mama oibisingna khut thaba haibasi khunai amabu muthanaba hotnabaga manai matungda asiguma thawdo asi thoktanaba ichasingna hotnagadabani Manipur gi puarida maitai nupisingna laukhiba thawdang Beatrice phawa khanglamgani mamang chai lising ani ge subna konghomdoi gi me ahumdagi hauduna lamdam asida maya paibi nupisingna laukhiba thawdang masak khangdaba haibasi Chakopa khunai amage lapchat ate langi matamda macha singna chakhiba lambi gi maikaida yengjuna karida sokhigedagi khanduna senari bi mama oibi singda botke dama khut thaba haibasi mama oibi singna pellamgadara haibadu munna khallu yengnabada sijinagadaba khulai sing akhoi furuma chelda onsinba tawganu asiguma thawdo asina makhatana asum chatharabadi khunai asi maikai amada chakhiba yai maram aduna soikiba yaurabase singdoknabagi matam piduna asigumba pamdaba thawdok makhatana amu hana thoktanaba hotnaminasi haiki Timothy Jimipu sawatle Taragani Pansuba Lok Sabha Outer Manipur election asida mirep oina songthorakli ba MPF NDA gi mirep Timothy Jimipu sagwali amadi jiriba miyamna mongonda mamal yamlaba bol hapiyo haina Chingchang Women's Development Association jiribam branch ki president Nakus Dama Chaudhuri Bapupurada laiba masagi sangaida pangthokiba paugi mifam association asigi women wing gi president Arambam Arunana phongdokre Arunana makhatana haikibada lagleba April 13 ta pangthokkodariba taragani pansuba Lok Sabha mikhalgi ani suba phase ki mikhal asida MPF amadi NDA na sawgapa mirep Timothy Jimipu aikhoi Chingtam Women Development Association jiribam branch amadi women wing jiribam na mapungphana sawgatle haiki Jiribangi miyamna nungsibiduna aikhoi Chingtam Women Development Association jiribam branch amadi Women Wing jiribam branch na sawgapa mirep Timothy Jimita bot pibiyu haina makhatana phongdokhi
Ngasigi paugi mifam aduda Chingchang Women's Development Association Jiribam Branchki President Naku Zamai Chowdhury, General Secretary Amadi Women Wing Jiribamgi Thaupuba Singsu Saruyaki. Hairokto Khongjang Sangsingkre, Tha Asigi Taraga Mapanda Pangthokiba Lok Sabha gi Maikhalda, India Manipur Parliamentary Constituency gi Tungamba polling station singda, Namfu Safuda Bothadakiva Adu Democracy bu Khongaunabani, Mikhalda Namfu Safugi Thong Satharakpa Hairoki Maira Pabi Singh Yaningde Haina, Hairoki Maira Pabi Singh Ngarang Numidang Khongjang Sangsingkre. Stop State Terrorism, Manipur One Peace and Prosperity, No Dirty Election, Manipur is fearing Havana Chingba Tongaba Banner Pajana, Sangsingkiba Khongjang Aduda Mikhalda Namfu Safu Tawba Yaningde Havana Chingba Kolakaya Sulauki. Sukna Anglo Manipuri War, 1891 gi Athawa Singi Mafamda Ikai Khumnaba Ulakli, Ningtamba Leba Ama Oina Ningtamna Hingba haibasi Miyoiba Khunai gi Achoba Maipapa Amani Haina, Pauze Piriba April Kungo Homde Khongjom gi Lan Ningsing Numit, Khongjom Dena Lakpada, Student Union of Kangleipak Sukna Anglo Manipuri War, 1891 da Thawaina Ponda Pikraba Ireba Iramdangi Thawna Faraba, Athawa Singi Mafamda Ikai Khumnaba Uchari Haina, Shukki Privacy Secretary S. Prem Kumar Mangang Thadorapa Jera Amana Hari, Jero Asina Makatari Badi, April Kungum Doi Khongjom Running Sinumita Lakpada, Sukna Lebak Miam the Yafa Pauze Pizari, Numit Asina Lakpada Ing Chikpa Nungsina Puna Himinaba, Ima Lebak Iram the Nungsiba Hengapa Oida Sunu Amadi, Khongjom Lana Ngasigi Miro the Piram Liba, Talam Liba Pauze Sing Naduna Hena Afaba Sakapa Apumba Kanglepak Manipur Amagi, Manglan Maming Narasi, Loina na Khongjom Lan Ningsing Numit na Lakpada, Akoy Puna Apumba Kangleipak Manipur gi Saktam Ngakani, Kaidong Nungdasu Kangleipak Manipur gi Ngangpai Kahelo Hana Puna Wasak Minabagi Tanza Adu Oire, Khongjom Lan na Akoy da Piram Liba Pauze Sing Karatang Palavada, Imay Lebak Nungsiba Katopa Tamoy Sengba, Lingzen Manaba, Changsingkiba Tabak Tak Mai Pak Naba Honaba, Lepkiba Pirep Hongdaba, Yignabada Changjadaba Ashina Chingbani, Mika Pomba Haitaba Mipal Tangma Pamdaba, Akoigi Ipai Pulsingna Satlamba Ima Lebak Nungsibagi Liklam Adu, Khonggol Liduna Iramdam Asibu Ngakpagi Matam Adu Yaurakle Haina, Chukki Chiro Asina Aroibada Hairi. Yungang Kaya Marum Fagakre, Taragani Pansu Bolok Saba Michaelga Mari Ledina Lokaba Kongtangi Saru Amo Oina, Ngarang Tipung Ani Makaram Taba Matam da, FCP Get Jiribam da, Strict Civilians Team na Chatakiba Drive da, Amuba Machuki Scorpio Registration Number MN05Y 4757 da Miyoi Anina Puduna Lakpa Yungang Pagapangam Lehari. Aroi Bada Manipur da Paugi Maikaidagi, Khongjom Degi Numina Lakpada Ahana Lainaramba Mahausagi Punsigum, Ningtam na Ingna Chigna Amaga Nungsinana Laiba, Ima Leba Oira Sunu Haijari.